Gulf countries singna sagol sen numita joint statement ama thoktuna Iran na region asida missile amari drone attack sing chathaduna amanga ta thokhaliba sibo condemn tawkhre Iran na sigumba thabak asi makha chathagani haina ki hanba sina regional security amari sovereign stability da akaiba thokhali haina pendaba phongdokhre makoina masimasu makha takhi marudi energy hub singda attack tawba sina global maritime instability thokhan badanatana malem gi oina energy crisis su mayok na halagani Mars tara nipanda Riyadh da Qatar Azerbaijan Bahrain Egypt Jordan Kuwait Lebanon Pakistan Saudi Arabia Syria Turkey amasung UAE gi foreign minister singi consultative ministerial meeting ama pangthoklaba matungda statement adu thadorakhibani minister sing aduna Iran da Gulf Cooperation Council gi members sing yauna tongan balebak sing da lepalaitane attack chathaba sibu yamna kanna nungnang ba phongdokhi February 19 da US amasung Israel gi force na Iran da landaduna Supreme Leader Ayatollah Ali Khamenei hatkraba matungda Islamic Republic kasina Middle East da laiba US ki military base sing amasung energy hub sing da attack tawduna laklibani loinana malemgi crude oil puthok pusingi maruoiba lambi ama oriba samudragi akhuba strategic point Strait of Hormuz phauduna thau puthok pusin tawbada apanba oiduna lakhibani Israel na South Iran gi Pars case field da attack chathagraba matungda Iran gi foreign minister Abbas Araghchi na karigumba amukhanna Iran gi energy facilities sing da attack tawraklawade zero restraint da laman khumgani haina phongdokhre Tehran na atopa leibak sing da khut thade regional energy infrastructure singbo mang takna basilliba fraction sing da attack tawbani haina makna makha takhi Iran na Ras Laffan gas facilities da attack tawkhriba sida Qatar gi liquefied natural gas export ki capacity Sada taratare lom hantaragani haina panari Masina Europe Asia amasung atopa mafam singda energy gi supply gi awat pamayok naragani hairi US na Iran da chatharibe attack asigi war fannoina US Department of Defense na US Congress tagi dollar billion chani gi mateng nekhre lana se karama matamda loigedage haibagi agaknaba time frame leite haina US ki Defense Secretary Pat Hexet na phongdokhre Iran Red Crescent ki matungina US Israel ge attack asina Iran da angang chani ge mari yauna mioi lising amaga chamri nifu mari hatkhre hairi Lebanese Health Ministry na phongdorak pachero lamana hairi marude Mars ani dagi Israel na Lebanon da chatharak pa attack na maram moiduna Lebanon da angang chamaga tarani pan yauna mi lising ama hena sikhre Europe ki lebak khara amasung Japan na joint statement ama thoktuna energy market stabilize tawnaba steps sing lokhalagani haikhre Germany France Italy Netherlands amasung Japan gi leaders sing na punna sagol sen numitta statement ama thoktuna Strait of Hormuz ase tekta kaidaba ising gi lambi ama oinaba honabada mateng pangnaba sem saduna leire haina phongdokhibani makoina karamba thorang lokhatkadage haibadi phongdokhide adubo lana sida civilian infrastructure amadi oil and gas installation singda attack tawba toknaba nakal animakta taksinki marakasida India gi Prime Minister Narendra Modi na Qatar gi Amir da malem gi khwaidagi chawba LNG production facility da attack torakraba matungda nungaitaba phongdokhre malem gi khwaidagi chawba liquefied natural gas production facility da Iran attack tawkraba matungda Prime Minister Narendra Modi na Qatar gi Amir Sheikh Tamim bin Hamad Ali Thani da nungaitaba phongdokpagi warol adu thakhibani Modi na itki greeting tawraba matungda asiguma region gi energy infrastructure da attack tawba mang takhanba adubu condemn tawki mahakna Qatar gi awaba du da saruk yabaga loinana Strait of Hormuz ase safe and free navigation route ama oihanba pamba du phongdokhibani Prime Minister Narendra Modi na Qatar France Jordan
Oman amasung Malaysia gi leadersingda West Asia da thokliba lana sigi matangda amasung conflict asigi tension hanthanaba lokhatpa yaba khongthang singi maramda haikhi leader mangada tonga phone call tawraduna Prime Minister na peace security amasung stability hanjalaknabagi damak dialogue amasung diplomacy gi thabak lokhatpa pamba phongdokhi mahakna Strait of Hormuz asi free and safe movement of hanbagi tangai phadaba dusu phongdokhi